Hauzik geopolitics ki oiba anauba update ama haiba taragadi West Asia gi oiriba Syria hairiba country asida rebel group ki maikeidagi Bashar al-Assad ki lengang asibu intu kiba asini. Syria gi leiriba crisis asida hauzik Israel officially oina yausinkre. Israeli Prime Minister Benjamin Netanyahu Gollan Heights tamna chattuna mafam adudagi hauzik Syria da oirakliba crisis asi makoigi oina khwaidagi chawba mai pakpa amani haiduna miyamda phongdorakre. Anauba video amada amukka hana taramlok chari haukiba hapta asidagi hauna ngasi fawbagi numit asida Syria hairiba mafam asigi leiramliba civil war gi oiba maong asi yamna chawba awonba ama laktuna HTS hairiba combined rebel group asina Bashar al-Assad ki oina Syria gi lengak oina leiramliba government asibu tapna takthoroktuna ngasidi finally Syria gi capital oiriba Damascus asisu makoina lausinba ngamkre ngasi fawbada Syria gi president oina lakiba Bashar al-Assad Syria thadokduna atopa mafam amada chenkre Russia gi maikaidagi Bashar al-Assad asi Syria hairiba country asida leibada kudong chiningai oibana maram oiduna country asi thadokduna atopa mafam amada chatkre aduga mahak hauzik asoi angam amata yaudana leiri haibasi confirm tawrakre Syria da thokliba crisis asida Israel busu yausilaknabagi damakta HTS ki maikaidagi invite tawbibagi oiba wafam mamangge video da nainekre Masigi matungda Syria gi oina leiriba crisis asida Israel hairiba state asisu hauzik officially enter tawba hukre Israeli Prime Minister Benjamin Netanyahu Syria gi Gollan hairiba mafam asida masamak chattuna malingbi miyamda wafam khara tamlakli handak Syria hairiba country asida Bashar al-Assad ki oina leiramliba regime asi losin kibasi Israel gi oina khwaidagi chawba mai pakpa amasung Middle East ki oina yamna historic oiba numit ama oihauragani haina thamli Gollan Heights hairiba Israel amasung Syria ga thangnaduna leiriba Syria gi mafam asi mamangda Israel amasung Arab ki oiba lanfam aduda Israel na mai paktuna hairiba mafam asi lausilurabani madugi matungda hairiba mafam asi chayanaba amaga adumak laklibani adubu Benjamin Netanyahu gi maikaidagi Israel amasung Syria gi oina leiriba lengaki maikaidagi hairiba mafam asida Israel gi forcing la lausindanabagi damakta sign tawduna lakpa chahi yankai gi oiba agreement adu Bashar al-Assad ki oina leiramliba lengak aduga sign tawnakibani adubu hojikti Bashar al-Assad ki oiba lengak adusu leitrabanina agreement adugi value su leitre aduga Gollan Heights ki manak nakpasingda leiramliba Syrian army sing adusu withdraw tawkrabanina mafam asi ngasidagi Israel gi maikaidagi lausilagani haibagi moong aduda wafam sing phongdokre handak Syria da Bashar al-Assad ki oina leiriba lengak asi turakpagi khwaidagi chawba maram asi Israel gi maikaidagi lengak asi bu support tawriba Hezbollah amasung Iran hairiba country ni sida yamna kanba crackdown tawduna makoigi matakta akanba lanjang ama sangsilakpasina khwaidagi chawba maramni maramaduna hojik Syria da oirakliba fibam asida Israel gi oina khwaidagi chawba mai pakpa amani aduga Syria hairiba mafam asida rebel group singi maikaidagi hojik sangsilakliba khongthang asi Israel gi maikaidagi saugatli haiba wafam asisu thamli adubu hojik su wahang amadi leiri madudi Syria hairiba mafam asida hojik maru oina control tawhogadoriba kangbusing asi HTS hairiba kangbusing asiga Kurds hairiba miyosing asigi tonganba country ama fangnabagi damakta hauriba rebel group sing asiga gi maraktani Kurds ki oina hauriba ihau asida USA gi maikaidagi support tawduna laklibani aduga makoina leiriba northern thangba Syria ki saruk sing asi thau amasung natural resource asi aduki matik yamna marang kaina leiba mafam amani maramaduna lakadoriba matam asida USA na makatana support tawkigadra tawroidra haiba wahang asisu ngasi fawba adumak leiri topic asi hena mamutana khangna bagi damakta mangda uriba video asida nambiyu